Ngasi numida weram phongkiba panampau si digi marueba pau khara khangasaraga myamda khudo tamjike Khori met by India gi politics na idea of Manipur chapchile refugee singna thangjing Koubru paisillibasi Eikhoi gi puwari Kidnap Toubani PREPAK progressive ngasi June chaichat amma People's Revolutionary Party of Kangleipak progressive PREPAK purogi Taraga mga suba progressive de na lakpada ningtamlanda thawai kathokraba punamaki maphamda lalarufa sigi chairman longjam pariba yamna yawolgi ikaikhumnaba ulakpaga loinana leibak mayamda paujil pirakli Khori mepa India gi politics na idea of Manipur chapchile hairakpaga loinana refugee singna thangjing Koubru paisillibasi Eikhoi gi puwari Kidnap Toubani hairakli Chairman pariba yamna khuyek piduna thadorakpa zerol aman hai hawjik thokliba wathok lanthok asida awa ana misi mina nanglaba imung manunggi awabada sulup asina saruk yazare chakhalaba sanalebak Manipur ehannabagi lenga ololga mari leinaba chana pathap amata Indiana Manipur da sinarakhidrei Manipur de sport amasung culture ge powerhouse ne haina harawhalaga leba amage semga sagapage mapung oiba political amasung economy power di lehende India gi pandam de Manipur singer maraktagi mahi haiba nat ke jagoi isai amasung sanabada haisinglaba singbo Indianization gi organizer amasung ejober ohennaba thorang tawbani Manipur gi oinadi Indian constitution asi yamna misang maikhai na thammi mitop refugee singbo sidu drive SD manung chalhalaga akhanaba hakpisinduna maning tauna laigi masa masudawna lehenba ngamhalli yelongmi furup singbo takthokpa ngamnaba refugee singda jingjau jingsang kaya sinathokli matam amada European singna America da nungaya fana punsirol de hingjanabagi hijau sip tonglaga laknaki makhoi sing aduna USA gi Statue of Liberty uraga Promised Land haiba adu yaure haina harawmanduna mapi tajaki adubo yomno nariba lebak singdagi naumna chensilakliba chingkukini haijaba sing asina de maite furupu hinghaliba puwari gi horafam thangjing Koubru chingsangbu karem kathainari ikaiba khangdana nampuda khunda chillaga tayonaba maungda The Old Testament da yawba Promised Land du ohennaba thorang phong haurakle tasengbudi makhoi sing asi Eikhoi gi puwari Kidnap Toba kanguni makha tarakpa pauda Lengang na tawgadaba thawdang sing voluntary organization singna tawrage leire DPF Lengang na mapung oina tawgadaba thawdang sing CSO sing amadi atay voluntary organization singna tawrage leire haina Democratic People's Front DPF na thadorakpa serol aman haire serol asina hai Manipur da numikharanagi mamangdagi nonglepna churakpadagi maru oina Imphal Turel ge Imai hena chawkhalakpadagi turel asigi mafam kharada ising pathorakpa yauna turel ge leirai ningkhairakpadagi ising thumjinduna leiriba mafamsingda PR lenga amadi lenga ki mari leinaba department singna athubuna miyeng changduna tawpham thopa lenga ki thabak sing paikhapinaba awa ana taraba singidama honabiu nongmanini asida ising ichawnga soalaba mafamsingda emergency oiba relief materials sing amade medical support na singba pibiyo lengang na mapung oina tawgadaba thawdang sing CSO sing amade atay voluntary organization sing na tawrage leire lengak ta MLA khara na oina mateng pangsimbagi maungda laiba oina ure masima pali balenga asigi laibak thibani hauji PR lenga asina thawrangli ba relief camp asina mapung phaba oiroi aihemba thawdang lawbiyo Asigumba lebak thiba natural calamity natraga khusemgi ising ichaw asidadi lengak paibasu amadi miyamnasu angamba mateng pamuina sehaina appeal tawrakli makha tarakpa pauda Manipur mutha ankhiba thawongi mayokta Kanglei People's Confederation wakap mifam chathakre Manipur mutha ankhiba thawongi mayokta Kanglei People's Confederation na sentida ngarang kaisampat laimajam laikai Community hall da wakap mifam chathakre wakap mifam aduda saruk yaraduna Kanglei People's Confederation KCP Manipur gi convener kaithelakpam London na hai tha asigi kunda thokiba gotabi thodok Manipur governor na haksina lawbagi mami tadaba simak laibak thibani
ꯀꯔꯤꯒꯨꯝꯕ ꯒꯕꯔꯅꯔꯅ ꯍꯛꯁꯤꯟꯅ ꯂꯧꯔꯝꯂꯕꯗꯤ ꯋꯥꯊꯣꯛ ꯑꯁꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯂꯣꯏꯁꯤꯜꯂꯝꯕ ꯌꯥꯕꯅꯤ꯫ ꯃꯇꯝ ꯆꯥꯅ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯗꯕꯁꯤꯅ ꯇꯥꯛꯄꯗꯤ ꯃꯅꯤꯄꯨꯔ ꯃꯨꯠꯊꯠꯄ ꯍꯥꯏꯕ ꯋꯥꯍꯩ ꯑꯅꯤꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯀꯤ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯑꯃ ꯂꯩ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯂꯦ꯫ ꯃꯅꯤꯄꯨꯔ ꯃꯨꯠꯊꯠꯍꯟꯈꯤꯕꯗꯨ ꯑꯦꯄꯣꯂꯣꯖꯤ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯀꯜꯂꯤꯉꯩ ꯇꯥꯂꯛꯁꯤꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯅꯕꯒꯤ ꯅꯤꯜ ꯈꯣꯡꯂꯛꯂꯤꯕ ꯑꯁꯤ ꯏꯍꯧ ꯑꯁꯤꯕꯨ ꯅꯥꯊꯩꯅꯕ ꯍꯣꯠꯅꯕ ꯂꯥꯂꯣꯡ ꯑꯃꯅꯤ ꯍꯥꯏꯅ ꯀꯦꯄꯤꯀꯣꯅ ꯂꯧꯏ꯫ ꯆꯍꯤ 2 ꯍꯦꯜꯂꯕ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗꯒꯤ ꯂꯩꯉꯥꯛ ꯁꯦꯝꯕꯗ ꯐꯝꯃꯨꯟꯅꯕꯗꯅ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯂꯨꯞꯄ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯔꯛꯄꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯂꯥꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯈ꯭ꯔꯦ, ꯏꯍꯧ ꯀꯌꯥ ꯑꯃ ꯍꯧꯈ꯭ꯔꯦ, ꯋꯥꯔꯣꯏꯁꯤꯟ ꯑꯣꯏꯕ ꯌꯥꯕꯗꯤ ꯑꯃꯠꯇ ꯄꯨꯔꯛꯈꯤꯗ꯭ꯔꯦ꯫ ꯇꯥꯛꯌꯦꯜ ꯈꯣꯡꯕꯥꯟꯗꯒꯤ ꯃꯍꯩꯔꯣꯏ 2, ꯑꯈꯥꯝꯗꯒꯤ ꯃꯍꯩꯔꯣꯏ 2, ꯖꯤꯔꯤꯕꯥꯝꯗ ꯑꯉꯥꯡ ꯌꯥꯎꯅ ꯃꯤꯑꯣꯏ 5, ꯂꯣꯏꯇꯥꯡ ꯈꯨꯅꯧꯗꯒꯤ ꯃꯤꯑꯣꯏ 1 ꯐꯥꯔꯒ ꯃꯐꯝ ꯈꯪꯗꯅ ꯃꯤꯌꯥꯊꯤꯅ ꯀꯣꯜ ꯕ꯭ꯂꯦꯗꯇ ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯈ꯭ꯔꯦ꯫ ꯃꯤꯌꯥꯠꯁꯤꯡꯗꯨ ꯌꯥꯅꯤꯡꯗꯕꯒꯤ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛꯅꯤ ꯍꯥꯏꯅ ꯆꯥꯎꯊꯣꯛꯆꯔꯤꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯒꯤ ꯈꯨꯜꯂꯥꯎ ꯇꯥꯕꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯁꯦꯟꯇꯔꯅ ꯂꯩꯉꯥꯛ ꯄꯥꯏꯁꯤꯜꯂꯤꯕ ꯃꯇꯝꯁꯤꯗ ꯃꯅꯤꯄꯨꯔꯗ ꯃꯅꯤꯄꯨꯔ ꯊꯥꯕ ꯌꯥꯔꯣꯏ, ꯃꯅꯤꯄꯨꯔ ꯃꯨꯠꯊꯠꯂꯨ ꯍꯥꯏꯅ ꯀꯤꯍꯜꯂꯛꯂꯕ ꯐꯥꯎꯕ ꯒꯕꯔꯅꯔꯅ ꯋꯥ ꯑꯃꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯩꯕꯁꯤ ꯄꯦꯟꯗꯦ꯫ ꯒꯕꯔꯅꯔ ꯋꯥ ꯉꯥꯡꯉꯨ, ꯗꯤꯚꯥꯏꯗ ꯔꯨꯜ ꯄꯣꯂꯤꯁꯤ ꯇꯧꯒꯅꯨ, ꯑꯩꯈꯣꯏ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯄꯥꯝꯃꯤ꯫ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯐꯣꯡꯗꯣꯛꯂꯛꯂꯤꯕ ꯋꯥꯐꯝ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯅꯠꯇꯦ, ꯃꯔꯝ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯂꯧꯈꯠꯂꯨ ꯍꯥꯏꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯇꯨꯔꯦꯜ ꯈꯣꯡꯕꯥꯟ ꯑꯃꯣꯠ ꯑꯀꯥꯏ ꯂꯪꯊꯣꯛꯐꯝ ꯑꯣꯏꯅ ꯎꯕꯤꯒꯅꯨ, ꯏꯀꯣ ꯅꯦꯠꯋꯥꯔꯛ ꯃꯅꯤꯄꯨꯔ꯫ ꯏꯀꯣ ꯅꯦꯠꯋꯥꯔꯛ ꯃꯅꯤꯄꯨꯔꯅ ꯆꯪꯁꯤꯜꯂꯤꯕ ꯍꯩꯔꯣꯛ ꯋꯥꯡꯖꯤꯡ ꯔꯤꯚꯔ ꯔꯤꯖꯨꯚꯤꯅꯦꯁꯟ ꯀꯦꯝꯄꯦꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯍꯩꯔꯣꯛ ꯄꯥꯠ 3 ꯖꯤꯄꯤꯒꯤ ꯂꯩꯔꯦꯝꯕꯤ BLF ꯑꯃꯗꯤ ꯑꯄꯨꯟꯕꯒꯤ ꯊꯧꯅꯥ BLFꯒ ꯈꯨꯠꯁꯝꯅꯔꯒ ꯇꯨꯔꯦꯜ ꯈꯣꯡꯕꯥꯟ ꯁꯦꯡꯗꯣꯛꯄꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ꯫ ꯇꯨꯔꯦꯜ ꯈꯣꯡꯕꯥꯟ ꯑꯃꯣꯠ ꯑꯀꯥꯏ ꯂꯪꯊꯣꯛꯐꯝ ꯑꯣꯏꯅ ꯎꯕꯤꯒꯅꯨ ꯍꯥꯏꯅ ꯏꯀꯣ ꯅꯦꯠꯋꯥꯔꯛ ꯃꯅꯤꯄꯨꯔꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯀꯣ ꯅꯦꯠꯋꯥꯔꯛ ꯃꯅꯤꯄꯨꯔꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯇꯨꯔꯦꯜ ꯈꯣꯡꯕꯥꯟ ꯁꯦꯡꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯏꯀꯣ ꯅꯦꯠꯋꯥꯔꯛ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯤꯡꯊꯥꯉꯥꯝꯕ ꯂꯥꯏꯁ꯭ꯔꯝꯅ ꯍꯥꯏꯈꯤꯕꯗ ꯑꯃꯣꯠ ꯑꯀꯥꯏ ꯂꯪꯊꯣꯛꯄ ꯑꯃꯗꯤ ꯐꯠꯇ ꯍꯥꯎꯊꯤ ꯍꯩꯗꯣꯛꯄꯗꯒꯤ ꯃꯣꯠꯁꯤꯜꯂꯛꯂꯤꯕ ꯇꯨꯔꯦꯜ ꯑꯁꯤ ꯀꯟꯅꯕꯒꯤꯗꯃꯛ 43 ꯁꯨꯕ ꯑꯣꯏꯅ ꯀꯦꯝꯄꯦꯟ ꯆꯠꯊꯕꯅꯤ꯫ ꯀꯦꯝꯄꯦꯟ ꯑꯁꯤꯗ BLFꯁꯤꯡꯅ ꯆꯥꯎꯅ ꯊꯧꯗꯥꯡ ꯂꯧꯔꯛꯄ ꯑꯁꯤꯃꯛ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯂꯩꯔꯤꯕ BLF ꯑꯃꯗꯤ ꯀ꯭ꯂꯕꯅ ꯇꯨꯔꯦꯜ ꯁꯦꯡꯗꯣꯛꯄꯗ ꯑꯃꯗꯤ ꯂꯨꯕ ꯅꯥꯟꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕꯗ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯇꯨꯅ ꯃꯤꯌꯥꯝ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ꯫ ꯏꯁꯤꯡ ꯏꯆꯦꯜꯒꯤ ꯑꯋꯥꯕ ꯑꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯏꯔꯝ ꯅꯂꯥ ꯌꯥꯎꯅ ꯑꯇꯩ ꯂꯧꯈꯣꯡ ꯅꯤꯡꯊꯤꯅ ꯁꯦꯡꯗꯣꯛꯄꯤꯕ ꯆꯪꯏ꯫ ꯃꯣꯠꯁꯤꯟꯗꯨꯅ ꯑꯃꯗꯤ ꯐꯨꯡꯒꯠꯇꯨꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯅꯤꯡꯊꯤꯅ ꯏꯁꯤꯡ ꯆꯦꯟꯊꯈꯤꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯇꯨꯔꯦꯜ ꯈꯣꯡꯕꯥꯟꯗ ꯑꯃꯣꯠ ꯑꯀꯥꯏ ꯂꯪꯊꯕ ꯇꯧꯕꯤꯒꯅꯨ꯫ ꯑꯃꯣꯠ ꯑꯀꯥꯏ ꯂꯪꯊꯣꯛꯄ ꯑꯁꯤꯗ ꯃꯣꯠꯁꯤꯜꯂꯛꯄꯗꯒꯤ ꯏꯁꯤꯡ ꯆꯦꯟꯊꯣꯛꯐꯝ ꯂꯩꯔꯛꯇꯕꯗꯒꯤ ꯃꯁꯤꯅ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯄꯗꯁꯨ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯏꯔꯝ ꯅꯂꯥ, ꯏꯊꯩ ꯂꯧꯈꯣꯡ ꯅꯤꯡꯊꯤꯅ ꯁꯦꯡꯕꯒꯤ ꯃꯆꯠ ꯑꯃ ꯂꯩꯔꯝꯕ ꯑꯗꯨꯅ ꯏꯁꯤꯡ ꯆꯥꯎꯕꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯂꯝꯃꯤ꯫ ꯂꯣꯏꯅꯅ ꯆꯤꯡꯗ ꯄꯥꯛꯇꯛꯅꯅ ꯎꯄꯥꯜ ꯋꯥꯄꯥꯜ ꯌꯥꯟꯊꯠꯄꯅ, ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯅꯕ, ꯆꯨꯞꯁꯤꯟꯅꯕ ꯂꯩꯇꯕꯅ, ꯇꯨꯔꯦꯜꯁꯤꯡꯗ ꯆꯤꯡꯗꯒꯤ ꯅꯨꯡ ꯂꯩꯉꯣꯏ ꯆꯦꯟꯊꯔꯛꯄꯅ ꯇꯨꯔꯦꯜ ꯊꯦꯡꯒꯠꯂꯛꯄꯒꯤ ꯃꯔꯝ ꯑꯣꯏ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯡ ꯈꯖꯤꯛꯇꯪ ꯆꯨꯕꯒ ꯍꯦꯛꯇ ꯏꯁꯤꯡ ꯊꯨꯝꯕꯅ ꯃꯔꯝ ꯑꯣꯏꯍꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯇꯨꯔꯦꯜ ꯈꯣꯡꯕꯥꯟ ꯑꯁꯤ ꯑꯃꯣꯠ ꯑꯀꯥꯏ ꯂꯪꯊꯣꯛꯐꯝ ꯑꯣꯏꯅ ꯎꯕꯤꯒꯅꯨ, ꯂꯨꯅ ꯅꯥꯟꯅ ꯊꯝꯗꯨꯅ ꯎꯄꯥꯜ ꯋꯥꯄꯥꯜ ꯃꯔꯥꯡ ꯀꯥꯏꯅ ꯊꯥꯗꯨꯅ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯠ ꯀꯟꯅꯕ ꯑꯃꯗꯤ ꯇꯨꯔꯦꯜ ꯀꯟꯅꯕ ꯄꯨꯟꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯈꯤ꯫ ꯍꯩꯔꯣꯛ ꯄꯥꯠ 3 ꯖꯤꯄꯤꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯔꯨꯔꯦꯜ ꯂꯥꯏꯚꯂꯤꯍꯨꯗ ꯃꯤꯁꯟ MSRLMꯒꯤ ꯀꯦꯗꯔ ꯃꯥꯏꯕꯝ ꯂꯛꯁꯃꯤꯅ ꯍꯥꯏꯈꯤꯕꯗ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯑꯃꯣꯠ ꯑꯀꯥꯏ ꯇꯥꯔꯤꯕ ꯑꯁꯤ ꯁꯦꯡꯗꯣꯛꯄꯒꯤ ꯊꯕꯛ ꯄꯨꯟꯅ ꯆꯠꯊꯃꯤꯟꯅꯕꯅꯤ꯫ ꯃꯤꯌꯥꯝꯅꯁꯨ ꯇꯨꯔꯦꯜ ꯈꯣꯡꯕꯥꯟꯗ ꯑꯃꯣꯠ ꯑꯀꯥꯏ ꯂꯪꯊꯣꯛꯄꯤꯒꯅꯨ꯫ ꯇꯨꯔꯦꯜꯗꯒꯤ ꯃꯤꯌꯥꯝꯅ ꯆꯥꯅ ꯊꯛꯅꯕ ꯏꯁꯤꯡ ꯁꯤꯖꯤꯟꯅꯔꯤꯕꯅꯤ꯫ ꯃꯁꯤ ꯈꯪꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯇꯨꯔꯦꯜ ꯂꯨꯅ ꯅꯥꯟꯅ ꯊꯝꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯈꯤ꯫